POTHAMINASI KHANGMINASI generation ngasi IMPHAL book fair da hari book fair toribo mafam direct mela toribo mafam sida lakjabani ado kogi direct mela simadi mafum oina mi yam langna de dare ado kogi maroina piki channel na thagatsa khiba topic kya ga mari na like kya amsu yaw bogum do hetare ado mayam da unjere ke duga mayam su kogi sigumaba book fair se lakpiu habase matham jage am kanaraba kanone yam tangna phangba hetare direct pam pam lai aduga discount su lai kyam discount lai bino hado mayam du mai khanga jare ke ko the Akansa Publishing Delhi Akansa Publishing ko sida da kogi stall hangdere bima ming da bima stall di ID kan lai lak ni oh lai lak ra baba sura visitor oh adu ming sum habiyo Dr. Krishna Mangol okay lefam de kasham dong manin ni kai kasham de okay lai kyam yang biar ki baba round sale ada mari manga yang okay ya sumana larki mela to buse si koi Manipur si to rise wakan kari bhobi ge masi yang ngai je mungde pura bani adu vibe to pasida ara ngai ba pawe adu to store sing se kara pick pa hai tai hoi ko sound jani madu facilities urinal ki karige Chumpajara hai tare ara to kai ma se ni ne se ko adu gumba ki facilities kitang wan obu ki wan isu okay ado sigi larki mela to busina tung da hogulai ba tung yumbi oi gele ba mahiroi sing de kya mayam kana bi ne khan bi ge ngasi yamna maru ba ken omani koi ki occasion mani asine varieties of books subject kudingi hijab tare social science ki literature ki tungan ba magi interest si lagi hai ka su til du laina banina angang sing na magi pamba magi level ka sana ba lai sing pangbu je adegi research work te base so lai sing su ya moina uje na researcher sing na magi heldu da karam ba koi lai si lai ke se ti ba da yam na marang kai na fasana angena khanjai tam na ba di promise ke da haijara ba da koi ki china gi experience da bana angin lai rik maroi ba application question mark ma da adegi Manipur ki matang da su ama development issues sing da professor sing na university ki college ki wera su iba lai sing pange ma koi se akoi gete aya ma sum sahi se advance we sela banin retire we sera ka su ano ba angan sing na research so ngum tam da ai ba lai sing se ang kana da ba pange adu tung gi da mut di usa bi akoi na pak sauna tekso ngata thiro ka su research study are do bonina research ki publication sida upshia sida moila tabiraga akoi na bajana ingna khandiraga di moida tungi moi kya na semba da degi du gol wena na yamna kana ba upshia ne logse yam no aje bong ado makha da ba toro ko de simadi hena to huning ha ba kare le bige amasi habuning ba sum laidana maroina publisher sing ma panji se ensu me jabada akansa o course good sama good and others aluga maroi ba ke publisher sing lady haijari ba ko se uda maina says se sama ming le ba am research contribution textbook su mo ya honing Oxford ki amagadi aluga ate mital publication ko se su ajana ko ke tamam da dimu maming leba ne aduna sourcing si hairiba ko ki kar maming leba sourcing si hapsin birakadi along with this music yaubi riba sing si ga mo ko pulagati hena marang kaina varieties of books se phangane na lokje adu mathang dadi sourcing apan gi farm si ada hena yawan na ba topiba idu mati ba se
ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔꯒ ꯉꯥꯛꯇꯪ ꯎꯅꯖꯕ ꯐꯪꯖꯕꯀꯣ ꯌꯥꯝ ꯀꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯃꯥꯕꯨꯁꯨ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯨ ꯑꯩꯈꯣꯏ ꯁ꯭ꯇꯣꯜꯁꯤꯒꯤ ꯑꯝꯇ ꯎꯅꯖꯒꯦ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ Speak in English Okay. or in Hindi. Whatever you like, I'll tell you. Okay. What? Yeah. English and Hindi. Ask your question. Tell me introduction, please. What is your name, please? I'm Dr. MP Mishra. Okay. From where? I'm the proprietor of this company from Akanksha Publishing House, Delhi. Yeah. So I represent this company This. since last 30 years, and we are regularly participating to this book fair. Okay. Then. So, and he is, whom you are talking, is my author. Okay. And I have more than 100 authors of Manipur universities. Okay. So I produced this book. We specialize in Manipur studies. Yes. In all areas, geography, history, science, in every topics of Manipur. And we are promoting the scholars of Manipur to everywhere. Okay. Yes. How do you feel about this book fair? We thrilled when the book fair was announced. Everybody was happy. Okay. But this is the only opportunity where we can meet you, Yes. meet the scholars, Yeah. and our younger generations. Yeah. So we can promote also this literary reading habits Yeah. to them. Okay. So this is the only motto. Okay. And here we are working day night for not for the benefit that we are going to count the money in the evening, but we are going to count how many friends I have got, how many scholars I have met. So this is our motto. Okay. And Thank this you, way sir. we are very happy. Okay. Thank you. Thank you, sir. Then, ma'am. Oh. So. Hi. Okay. Ma'am. This is the National Library. I'm a lyric. She is a library. The lyrics is your direction. Makan yam like that. Okay. Lyric yam like that. That's all. Okay. Then some down. So, since you are the current one, just go, ma'am. Reader bookstore. There you go. Okay. Sit down. See the mainly. Okay. Store si ko birwa. Okay. Ming tabiyo. I give Damodar. Damodar. Okay. Kugi po fair si matam khara dile ure ko. Even COVID na bo ro kero maram kan dera ko. Ado amu inong nong na hojik si asigi po fair to ro ko sa. Sina adi sige nungai si kay lebi ko kanda. Si sing haragade chahi ko dingi dum lepna to change. Dingi culture ama sagat pae se sagi sumba even chahi ko ni itawra kanda leading culture ama ko dai City University da amadi college ke ka mayam ju tang kana to ga chau to ya mong ga hena chau to wa okay hana to gi sun phambi bra sina hamne hoi okay sir ko gi bookstore se ka da lebi MU mama da maru ina thamim si karam kam direction thambi ke am hoi je maroina store ani ne the floor is amada na maroina non fiction thamba amada fiction thamba we sure like tum direction maru ina satra sing ko then adigi atopa oja sing leriba sing mayam sing ja mayam sing sidagi like yengbu law ko lobu law si karam na ken bi ga na ke se और साथ में बुलाए सही ना हाथ बुलाए आन बुलाए कुछ ना बुलाए discount lebi bra ko ken se 15% discount lebi ko magi MRP at lebi le ga okay am no je sar ko thank you ko like si kan on jagi ko so this le se ko gi store se le se for author singi le si am le re ta ri ko mayam Yam Mary, actually, we get for then Avatar book hai se le na ko ti gi ni na ha
ꯑꯩꯈꯣꯏꯒꯤ ꯃꯄꯨ ꯎꯅꯖꯒꯦ ꯃꯤꯡ ꯇꯥꯕꯤꯌꯣ ꯑꯩ ꯑꯟꯖꯤꯠ ꯁꯤꯡ ꯑꯟꯖꯤꯠ ꯁꯤꯡ ꯂꯩꯐꯝꯗꯤ ꯑꯩ ꯂꯥꯛꯆꯕꯅ ꯒꯨꯋꯥꯍꯥꯇꯤ ꯂꯥꯛꯆꯕꯅꯦ ꯍꯥ ꯒꯨꯋꯥꯍꯥꯇꯤ ꯂꯥꯛꯆꯕꯅꯦ ꯑꯣ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯍꯣꯏ ꯍꯣꯏ ꯒꯨꯋꯥꯍꯥꯇꯤ ꯀꯩ ꯀꯥꯏ ꯖꯒꯥꯗꯩꯅꯣ ꯒꯨꯋꯥꯍꯥꯇꯤ ꯒꯅꯦꯁꯒꯨꯔꯤꯗꯒꯤ ꯑꯣꯀꯦ ꯍꯥꯟꯅꯁꯨ ꯃꯅꯤꯄꯨꯔꯗ ꯇꯧꯈꯤꯕ ꯀꯩꯅꯣꯁꯨ ꯁꯨꯝ ꯌꯥꯎꯕꯤꯕ꯭ꯔꯥ ꯀꯨꯏꯔꯦ ꯆꯍꯤ 10 ꯐꯥꯖꯤꯜꯂꯛꯑꯦ ꯌꯥꯎꯔꯛꯄꯁꯦ ꯃꯇꯝ ꯈꯔ ꯂꯦꯞꯄꯨꯔꯒ ꯍꯟꯗꯛ ꯑꯃꯨꯛ ꯇꯧꯕꯤ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯀꯦ ꯃꯌꯥꯝꯁꯤ ꯂꯥꯛꯄꯒꯤ ꯆꯥꯡꯁꯤ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯁꯨꯝ ꯍꯟꯗꯛ ꯌꯥꯝ ꯐꯩꯌꯦ ꯍꯟꯗꯛ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯌꯥꯝ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯈꯔꯅꯤ ꯂꯦꯞꯄꯧꯕꯗꯣ ꯑꯣꯀꯦ ꯍꯧꯔꯛꯄꯅꯤꯅ ꯍꯣꯏ ꯑꯗꯨ ꯂꯥꯏꯔꯤꯛ ꯂꯩꯕꯒꯤ ꯆꯥꯡꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯥꯝ ꯐꯩ ꯌꯥꯝ ꯁꯥꯇ꯭ꯔꯁꯤꯡ ꯑꯣꯖꯥꯁꯤꯡ ꯂꯩꯔꯤꯕꯁꯤꯡꯁꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯂꯥꯛꯄꯤꯒꯦ ꯁꯥꯇ꯭ꯔꯁꯨ ꯂꯥꯛꯏ ꯁꯥꯇ꯭ꯔꯅꯕꯨ ꯍꯦꯜꯂꯦ ꯁꯥꯇ꯭ꯔꯅ ꯍꯦꯟꯅ ꯂꯩꯌꯦꯕꯀꯣ ꯈꯔ ꯊꯦꯡꯅꯔꯒꯅ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯂꯥꯛꯑꯒ ꯂꯩꯕ ꯈꯣꯠꯄ ꯑꯣꯀꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯒꯨꯋꯥꯍꯥꯇꯤꯗꯁꯨ ꯂꯥꯛꯄꯤꯔꯒ ꯌꯥꯎꯕꯤꯔꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯕꯨꯛ ꯐꯤꯌꯔ ꯇꯧꯕꯁꯦ ꯁꯤꯅ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯍꯧꯔꯛꯀꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯟꯅꯕ ꯂꯩꯒꯅꯤ ꯈꯟꯕꯤꯒꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯥꯏꯁꯤꯗꯤ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇ ꯌꯥꯝ ꯀꯥꯟꯅꯕ ꯄꯣꯠꯅꯤ ꯑꯦꯅꯤ ꯑꯉꯥꯡꯁꯤꯡꯅ ꯂꯥꯏꯔꯤꯛ ꯄꯥꯕꯨ ꯍꯥꯏꯔꯕꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯗꯔꯀꯥꯔ ꯇꯥꯕ ꯄꯣꯠꯅꯦꯕ ꯑꯗꯣ ꯑꯍꯜ ꯂꯃꯟꯅ ꯅꯣꯂꯦꯖ ꯈꯪꯗꯦ ꯀꯔꯤ ꯑꯦꯅꯤ ꯂꯥꯏꯔꯤꯛꯇ ꯐꯪꯗꯕ ꯂꯩꯇ꯭ꯔꯦ ꯑꯣꯀꯦ ꯈꯔꯃꯛꯇꯅꯦꯕ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨ ꯃꯌꯥꯝ ꯂꯥꯛꯄꯤꯌꯣ ꯑꯗꯨꯒ ꯌꯦꯡꯕꯤꯔꯣ ꯑꯗꯨ ꯌꯥꯝ ꯇꯦꯜꯂꯦꯅꯁꯨ ꯑꯣꯀꯦ ꯀꯨꯏꯅ ꯂꯦꯞꯄꯨꯕꯗꯤ ꯏꯁꯥꯒꯤ ꯕꯨꯛ ꯁ꯭ꯇꯣꯔꯁꯤꯗꯤ ꯑꯩꯒꯤ ꯕꯨꯛꯁꯇꯣ ꯑꯕꯇꯥꯔ ꯕꯨꯛꯁ ꯍꯥꯏꯕ ꯒꯨꯋꯥꯍꯥꯇꯤꯗꯀꯣ ꯑꯕꯇꯥꯔ ꯕꯨꯛꯁ ꯒꯨꯋꯥꯍꯥꯇꯤ ꯑꯣꯀꯦ ꯃꯌꯥꯝ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯕꯇꯥꯔ ꯕꯨꯛ ꯁ꯭ꯇꯣꯔ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯀꯟꯇꯦꯛ ꯅꯝꯕꯔ ꯂꯩꯔꯁꯨ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯀꯟꯇꯦꯛ ꯅꯝꯕꯔꯅ 9435116731 ꯑꯣꯀꯦ ꯃꯌꯥꯝ ꯂꯥꯛꯄꯤꯌꯣ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯑꯅꯧ ꯑꯅꯧꯕ ꯂꯥꯏꯔꯤꯛ ꯌꯥꯎꯔꯤ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯄꯥꯃꯤꯟꯅꯁꯤ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯃꯊꯪ ꯑꯃꯨꯛ ꯎꯅꯖꯒꯦ ꯑꯩꯈꯣꯏꯁꯤ ꯃꯊꯪ ꯀꯣ ꯁꯣꯝꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟ ꯏꯝꯄꯣꯔꯤꯌꯝ ꯂꯩꯔꯦ ꯑꯗꯨꯒ ꯁꯆꯤꯇꯥ ꯕꯨꯛ ꯑꯦꯟ ꯄꯕ꯭ꯂꯤꯁꯤꯡ ꯍꯥꯎꯁ ꯍꯥꯏꯕꯅꯤꯀꯣ ꯁꯤꯅ ꯑꯃꯨꯛ ꯂꯩꯔꯦ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯎꯅꯖꯒꯦ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯕ ꯌꯥꯗ꯭ꯔꯥ ꯍꯣꯏ ꯃꯦꯘꯔꯥꯖ ꯀꯣ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯁꯆꯤꯇꯥ ꯕꯨꯛ ꯄꯕ꯭ꯂꯤꯁꯤꯡ ꯄꯣꯂꯣ ꯒ꯭ꯔꯥꯎꯟ ꯂꯩꯕꯗꯨꯅꯤꯀꯣ ꯑꯣꯀꯦ ꯑꯩ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯆꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯟꯗꯛꯀꯤ ꯕꯨꯛ ꯐꯤꯌꯔꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯍꯟꯗꯛꯀꯤ ꯕꯨꯛ ꯐꯤꯌꯔꯁꯦ ꯑꯁꯦꯡꯕꯩꯗꯤ ꯗꯤꯁꯦꯝꯕꯔꯗ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯕꯨꯛ ꯐꯤꯌꯔꯁꯦ ꯖꯅꯋꯥꯔꯤꯗ ꯇꯧꯕꯅꯤꯅ ꯈꯤꯇꯪ ꯊꯦꯡꯊꯕꯅꯤꯅ 2022ꯒꯤꯅꯦꯕ ꯇꯧꯔꯤꯁꯤ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯑꯗꯨꯅ ꯈꯤꯇꯪ ꯊꯦꯡꯊꯕꯅꯤꯅ ꯑꯩꯈꯣꯏꯗ ꯍꯥꯏꯗꯤ ꯖꯅꯋꯥꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯀꯣ ꯁ꯭ꯀꯨꯜꯒꯤ ꯁꯤꯖꯟ ꯀꯩꯀꯥ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯥꯛꯄ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯇꯥꯏꯃꯤꯡꯗ ꯑꯗꯨꯝ ꯇꯧꯍꯟꯅꯤꯡꯉꯦ ꯃꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯕꯀꯣ ꯑꯗꯨ ꯈꯇꯪ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯃꯤ ꯃꯌꯥꯝ ꯂꯥꯛꯏ ꯑꯗꯨꯕꯨ ꯔꯦꯁꯄꯣꯟꯁ ꯐꯖꯅ ꯎꯔꯤ ꯍꯧꯖꯤꯛ ꯐꯥꯎꯗꯤꯀꯣ ꯃꯅꯤꯄꯨꯔꯁꯦ ꯍꯟꯗꯛꯀ ꯃꯇꯝ ꯈꯔ ꯂꯦꯞꯄꯨꯕ ꯇꯥꯔꯒꯁꯨ ꯍꯟꯗꯛ ꯑꯃꯨꯛ ꯇꯧꯔꯛꯄꯁꯦ ꯁꯤꯗ ꯂꯥꯛꯄꯒꯤ ꯆꯥꯡꯁꯤ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯑꯩꯗꯤ ꯍꯟꯗꯛ ꯃꯦꯅꯦꯖꯃꯦꯟꯗ ꯑꯩ ꯍꯟꯗꯛ ꯅꯧꯅ ꯆꯪꯉꯛꯄꯅꯤꯅꯀꯣ ꯑꯩ ꯃꯃꯥꯡꯒꯤ ꯕꯨꯛ ꯐꯤꯌꯔ ꯌꯥꯎꯖꯔꯨꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯍꯟꯁꯤꯡꯅ ꯍꯥꯏꯔꯝꯕꯗꯗꯤ ꯔꯦꯁꯄꯣꯟꯁꯁꯦ ꯑꯗꯨꯝ ꯆꯞ ꯃꯥꯟꯅ ꯂꯩꯕ ꯍꯥꯟꯅꯗꯤ ꯈꯤꯇꯪ ꯍꯦꯜꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯗ ꯉꯥꯏꯕꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯐꯥꯏꯅꯦꯜ ꯗꯤꯁꯤꯖꯟ ꯍꯥꯏꯕꯗꯤ ꯉꯝꯈꯤꯔꯣꯏ ꯑꯗꯨꯕꯨ ꯗꯦ ꯕꯥꯏ ꯗꯦ ꯄꯤꯛꯑꯞꯇꯤ ꯑꯗꯨꯝ ꯇꯧꯔꯛꯏꯅ ꯍꯥꯏꯅꯤꯡꯉꯤꯀꯣ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯌꯥꯝꯕ ꯂꯥꯏꯔꯤꯛꯁꯤ ꯂꯩꯕ ꯂꯥꯛꯄꯤꯒꯦ ꯂꯥꯏꯔꯤꯛꯁꯦ ꯃꯈꯟꯅꯤ ꯑꯩꯈꯣꯏꯒꯤ ꯕꯨꯛ ꯁ꯭ꯇꯣꯔꯁꯨ ꯑꯗꯨꯝ ꯃꯈꯟꯅꯤ ꯑꯗꯨꯅ ꯀꯣꯝꯄꯤꯇꯤꯁꯟ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯚꯦꯔꯥꯏꯇꯤꯁꯀꯤ ꯃꯤ ꯑꯌꯥꯝꯕ ꯀꯔꯝ ꯃꯈꯜꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯑꯥꯏ ꯑꯦꯁꯀꯤ ꯃꯦꯟꯒꯤ ꯎꯔꯦꯀꯣ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯃꯔꯨ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯌꯥꯝ ꯂꯣꯏꯅꯃꯛ ꯁꯨꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗꯩ ꯍꯧꯅ ꯑꯗꯨꯝ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯂꯦꯚꯦꯜ ꯑꯣꯏꯒꯦꯔꯥ ꯀꯣꯂꯦꯖ ꯂꯦꯚꯦꯜ ꯀꯣ ꯁ꯭ꯀꯨꯜ ꯈꯨꯗꯤꯡꯃꯛꯀꯤ 15% ꯗꯤꯁꯀꯥꯎꯟ ꯂꯣꯏ ꯂꯩꯕ꯭ꯔꯥ ꯂꯣꯏ ꯑꯗꯣ ꯇꯨꯡ ꯀꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏꯔꯤꯛꯀꯤ ꯃꯦꯂꯥꯁꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯒ ꯑꯦꯁ ꯑꯦ ꯁ꯭ꯇꯣꯜ ꯐꯝꯕꯤꯔꯤꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯀꯣ ꯁꯤꯗꯩ ꯍꯦꯟꯅ ꯇꯧꯍꯟꯅꯤꯡꯕ ꯀꯔꯤ ꯂꯩꯕꯤꯒꯦ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯈ꯭ꯔꯦꯅ ꯑꯩꯈꯣꯏꯁꯦ ꯁ꯭ꯇꯦꯖ ꯃꯌꯥꯏꯗ ꯂꯩꯗꯅ ꯅꯨꯡꯉꯥꯏꯕ ꯇꯣꯛ ꯌꯥꯝꯗꯤ ꯇꯥꯏ ꯑꯗꯨꯕꯨ ꯈꯤꯇꯪ ꯂꯥꯞꯄꯅꯤꯅ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨꯅ ꯌꯥꯔꯤꯈꯣꯏ ꯃꯌꯥꯏꯗ ꯁ꯭ꯇꯦꯖ ꯂꯩꯕꯤꯔꯒꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯔꯥꯎꯟꯗ ꯂꯩꯕꯤ ꯇꯥꯔꯗꯤ ꯃꯤꯗꯨꯁꯨ ꯂꯥꯛꯄꯗ ꯄꯨꯂꯞ ꯆꯥꯏꯊꯣꯛꯄꯤꯔꯦꯅꯀꯣ ꯃꯌꯥꯝꯒꯤ ꯚ꯭ꯌꯨꯁꯨ ꯅꯨꯡꯉꯥꯏꯕꯀꯣ ꯅꯨꯡꯉꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯍꯣꯏ ꯑꯗꯨ ꯃꯉꯥꯏ ꯑꯗꯨ ꯍꯟꯗꯛ ꯌꯥꯝ ꯅꯥꯟꯅ ꯋꯥꯏꯠ ꯀꯩꯀꯥ ꯇꯧꯔꯒ ꯇꯧꯋꯤꯀꯣ ꯑꯗꯨꯒ ꯂꯥꯏꯠ ꯑꯗꯨꯒ ꯑꯗꯨ ꯈꯛꯇꯅꯦ ꯑꯅꯝꯕ ꯉꯁꯥꯏꯒꯤ ꯁ꯭ꯇꯦꯖ ꯃꯌꯥꯏꯗ ꯂꯩꯔꯛꯄꯩ ꯄꯣꯠꯇꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯖꯕ ꯀꯩꯀꯩꯗꯣ ꯊꯣꯛꯏꯁꯤ ꯌꯦꯡꯖꯕ ꯅꯨꯡꯉꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯨ ꯄꯣꯂꯣ ꯒ꯭ꯔꯥꯎꯟ ꯃꯅꯤꯡ ꯂꯩꯕꯗꯤ ꯁꯆꯤꯇꯥ ꯕꯨꯛ ꯑꯦꯟ ꯄꯕ꯭ꯂꯤꯁꯤꯡ ꯍꯥꯎꯁ ꯀꯣ ꯑꯗꯣ ꯂꯩꯕꯤꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯀꯣ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ MCSꯀꯤ ꯑꯗꯒꯤ ꯌꯥꯝ ꯂꯣꯏ ꯁꯨꯔꯦ SSC ꯑꯦꯛꯖꯥꯝꯒ ꯃꯔꯤ ꯂꯩꯅꯕ ꯀꯩꯅꯣꯁꯤꯡꯁꯤ ꯌꯥꯝ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔ ꯉꯥꯛꯇꯪ ꯎꯅꯖꯕꯀꯣ ꯅꯥꯎ ꯀꯥꯟꯁꯥ ꯂꯩꯔꯦ ꯀꯥꯟꯁꯥ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟ ꯏꯝꯄꯣꯔꯤꯌꯝ ꯂꯩꯔꯦꯀꯣ ꯁꯤꯁꯨ ꯂꯥꯏꯔꯤꯛ ꯌꯥꯝ ꯂꯩꯔꯤ
ꯊꯪ ꯈꯤꯇꯪ ꯆꯤꯜꯂꯤ ꯃꯥꯅ ꯆꯤꯟ ꯈꯔ ꯀꯣꯝꯕꯁꯤꯡꯗ ꯎꯅꯖꯒꯦ ꯔꯣꯌꯦꯜ ꯕꯨꯛ ꯍꯥꯎꯁ ꯀꯣ ꯔꯣꯌꯦꯜ ꯕꯨꯛ ꯍꯥꯎꯁꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯂꯥꯏꯔꯤꯛ ꯌꯥꯝ ꯂꯩꯕꯅꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯂꯩꯕꯅꯦ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯩ ꯎꯕꯤꯔꯝꯒꯅꯤ 오케이. ꯃꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ. ꯅꯣꯡꯖꯝ ꯑꯣꯡꯕꯤ ꯐꯖꯕꯤ. 오케이. ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯦ ꯄꯣꯂꯣ ꯒ꯭ꯔꯥꯎꯟ ꯁꯣꯔꯤ ꯀꯩꯅꯣꯗ ꯒꯕꯔꯅꯔ ꯔꯣꯗ ꯃꯅꯤꯡꯗ ꯃꯅꯤꯡꯗ ꯐꯝꯃꯅꯤ ꯌꯥꯝ ꯀꯥꯟꯅꯔꯕ ꯂꯥꯏꯔꯤꯛ ꯌꯥꯝ ꯌꯣꯟꯕꯤꯕꯅꯤꯀꯣ. ꯑꯗꯣ ꯏꯃꯥ ꯍꯟꯗꯛꯀꯤ ꯂꯥꯏꯔꯤꯛ ꯃꯦꯂꯥꯁꯦ ꯀꯨꯏꯅ ꯂꯦꯞꯄꯨꯔꯒ ꯑꯃꯨꯛ ꯇꯧꯔꯛꯄꯁꯦ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯕꯤꯒꯦ? ꯋꯥꯈꯜꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯀꯥꯟꯅꯕ ꯀꯣ ꯑꯗꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯒꯤ ꯐꯪꯗꯕ ꯂꯥꯏꯔꯤꯛꯁꯦ ꯃꯦꯂꯥꯁꯤꯗꯩꯗ ꯃꯣꯏꯅ ꯊꯤꯖꯕ ꯐꯪꯖꯕ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯅꯨꯡꯉꯥꯏꯕꯗꯨꯅ ꯑꯉꯥꯡꯁꯤꯡꯒꯤ ꯍꯔꯥꯎꯖꯕꯀꯣ ꯍꯌꯦꯡ ꯇꯨꯡꯒꯤ ꯂꯝꯖꯤꯡ ꯃꯩꯔꯥ ꯑꯣꯏꯔꯛꯀꯗꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯁꯤꯒꯤ ꯃꯣꯏꯒꯤ ꯀꯥꯟꯅꯕ ꯀꯌꯥ ꯅꯣꯂꯦꯖ ꯀꯌꯥ ꯐꯪꯕ ꯉꯝꯕ ꯑꯗꯨ ꯏꯃꯥꯒꯤꯁꯤ ꯅꯆꯥꯗꯤ ꯈꯪꯖꯔꯦ ꯑꯗꯣ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯊꯝꯕꯤꯌꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯌꯥꯝꯕ ꯊꯝꯕꯤꯒꯦ ꯅꯆꯥꯕꯨꯗꯤ ꯇꯣꯏꯅ ꯂꯥꯛꯆꯕꯅꯤ ꯈꯪꯖꯔꯦ ꯑꯩꯈꯣꯏ ꯍꯤꯁꯇ꯭ꯔꯤ ꯀꯜꯆꯔ ꯔꯤꯂꯤꯖꯟ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯕꯦꯜꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤ ꯑꯇꯩ ꯍꯥꯏꯇꯥꯔꯦ ꯍꯤꯁꯇ꯭ꯔꯤ ꯀꯜꯆꯔ ꯔꯤꯂꯤꯖꯟꯒꯤꯅ ꯑꯌꯥꯝꯕ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯀꯜꯆꯔꯒ ꯃꯔꯤ ꯂꯩꯅꯕ ꯀꯣ ꯁꯤꯒꯨꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯕꯁꯤꯡꯁꯦ ꯌꯥꯝ ꯂꯩꯔꯦ ꯁꯤꯗꯁꯨ ꯂꯩꯔꯤꯁꯤꯡꯁꯦ ꯃꯌꯥꯝ ꯀꯣ ꯃꯅꯤꯄꯨꯔꯒꯤ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯌꯥꯝ ꯂꯧꯕꯅꯦ ꯁꯤꯗꯒꯤ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯃꯥ ꯂꯥꯏꯔꯤꯛ ꯂꯩꯕꯒꯤ ꯆꯥꯡꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯟꯗꯛꯁꯤꯕꯣ? ꯍꯟꯗꯛꯁꯤ ꯂꯥꯏꯔꯤꯛ ꯂꯩꯕꯒꯤ ꯆꯥꯡꯁꯤ ꯌꯥꯝ ꯀꯟꯅꯗꯤ ꯀꯩꯅꯣ ꯇꯧꯕ ꯃꯌꯥꯏ ꯑꯣꯏꯔꯞ ꯍꯥꯏꯇꯥꯔꯦ. ꯂꯥꯛꯄꯗꯤ ꯑꯗꯨꯝ ꯐꯖꯅ ꯂꯥꯛꯅꯕ꯭ꯔꯥ ꯍꯥꯟꯅꯒ ꯍꯥꯏꯔꯒꯗꯤ? ꯍꯥꯟꯅ ꯈꯔꯗꯤ ꯈꯔ ꯐꯖꯅ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯌꯥꯝ ꯀꯟꯅꯗꯤ ꯀꯩꯅꯣ ꯇꯧꯗꯦ. ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯣꯏꯅꯕꯨꯗꯤ ꯍꯦꯜꯂꯤꯀꯣ. ꯍꯣꯏ. ꯑꯗꯣ ꯑꯌꯥꯝꯕꯅ ꯃꯌꯥꯝꯁꯤ ꯀꯨꯝꯍꯩ ꯍꯔꯥꯎꯒꯤꯗꯗꯤ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯅꯕ ꯑꯣꯏꯅ ꯇꯧꯋꯤꯀꯣ. ꯑꯗꯨ ꯌꯥꯎꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯁꯨ ꯃꯍꯩꯔꯣꯏꯁꯤꯡꯁꯦ ꯑꯗꯨꯝ ꯐꯖꯅ ꯂꯥꯛꯅꯕꯒꯤ ꯆꯥꯡꯗꯤ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯤꯛꯀꯤ ꯃꯦꯂꯥꯁꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯦꯟꯅ ꯇꯧꯍꯟꯅꯤꯡꯕꯁꯤ ꯀꯩ ꯂꯩꯒꯦ ꯏꯃꯥꯒꯤ ꯁꯥꯏꯠꯇꯒꯤ? ꯍꯦꯟꯅ ꯂꯥꯏꯔꯤꯛꯀꯤ ꯃꯦꯂꯥꯁꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯁꯨꯝ ꯇꯧꯔꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯆꯥꯡ ꯑꯉꯥꯡꯁꯤꯡꯁꯤꯗꯩꯗ ꯍꯦꯟꯅ ꯃꯊꯧ ꯍꯥꯞꯄꯛꯀꯅꯤꯀꯣ. ꯑꯗꯨꯅ ꯃꯣꯏꯗ ꯍꯦꯟꯅ ꯅꯣꯂꯦꯖ ꯐꯪꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯪꯗꯕ ꯃꯌꯥꯝꯁꯤ ꯃꯣꯏꯅ ꯑꯇꯩꯗ ꯆꯠꯂꯒ ꯀꯣꯏꯆꯠ ꯆꯠꯂꯒ ꯊꯤꯗꯣꯏ ꯁꯔꯨꯛ ꯃꯦꯂꯥꯗꯨꯗ ꯄꯨꯂꯞ ꯌꯥꯎꯔꯝꯃꯗꯤ ꯃꯣꯏꯅ ꯑꯗꯨꯝ ꯐꯪꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯃꯣꯏꯗ ꯑꯗꯨꯒ ꯄꯥꯖꯔꯗꯤ ꯅꯣꯂꯦꯖꯁꯨ ꯍꯦꯟꯒꯠꯂꯤꯗꯅ ꯃꯣꯏꯗ ꯑꯗꯨꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯀꯣ ꯑꯗꯨꯝ ꯎꯅꯖꯕ ꯍꯧꯖꯤꯛ ꯃꯌꯥꯝꯁꯨ ꯁꯤꯒꯤ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯔꯣꯌꯦꯜ ꯕꯨꯛ ꯍꯥꯎꯁ ꯀꯣ ꯌꯥꯝ ꯂꯥꯛꯄꯤꯌꯨ ꯀꯥꯟꯅꯕ ꯂꯥꯏꯔꯤꯛ ꯌꯨꯝꯁꯥꯔꯣꯜꯒꯤ ꯀꯔꯤ ꯌꯥꯝ ꯂꯩꯔꯦ ꯁꯤꯗ ꯀꯣ. 오케이. ꯁꯤꯒꯤ ꯃꯊꯪꯗ ꯁꯨꯔꯦꯁ ꯁ꯭ꯇꯣꯔ ꯂꯩꯔꯦ ꯀꯣ ꯌꯥꯝ ꯀꯥꯟꯅꯕ ꯂꯥꯏꯔꯤꯛ ꯌꯥꯝ ꯇꯧꯕꯅꯦ. ꯁꯨꯔꯦꯁ ꯁꯤꯗ ꯄꯦꯟ ꯋꯤꯟ ꯌꯥꯝ ꯐꯥꯎꯔꯕ ꯂꯥꯏꯔꯤꯛ ꯂꯩꯔꯦ ꯁꯤꯗꯀꯣ. ꯁꯨꯔꯦꯁ ꯍꯥꯎꯁ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯆꯟ ꯂꯩꯔꯦ ꯁꯤꯗ ꯑꯩꯒꯤ ꯌꯥꯝ ꯇꯣꯏꯅ ꯎꯅꯖꯕꯅꯤ. ꯗꯦꯟ ꯌꯦꯡꯉꯣ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯌꯥꯝꯕꯅꯤꯀꯣ. 이시가다. ꯌꯥꯝ ꯌꯦꯡꯕꯤꯌꯨ ꯃꯩꯇꯩ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯣ ꯌꯦꯛ ꯁꯂꯥꯏ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯣ ꯌꯥꯝ ꯐꯖꯕ ꯂꯥꯏꯔꯤꯛꯅꯤꯀꯣ ꯁꯤ ꯃꯌꯥꯝ ꯑꯩꯁꯨ ꯄꯥꯔꯅꯤ ꯑꯗꯨꯒ ꯂꯩꯔꯅꯤ ꯀꯣ ꯑꯗꯣ ꯁꯤꯒꯤ ꯕꯨꯛ ꯁ꯭ꯇꯣꯔꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯅꯤꯡꯗ ꯒꯕꯔꯅꯔ ꯔꯣꯗ ꯃꯅꯤꯡꯗ ꯐꯝꯃꯅꯤ. ꯑꯩꯅ ꯌꯥꯝ ꯇꯣꯏꯅ ꯆꯪꯖꯕꯅꯦ ꯀꯣ ꯑꯗꯣ ꯆꯟ ꯑꯝꯇ ꯂꯥꯛꯑꯣ ꯁꯣꯝꯗ ꯑꯅꯤꯃꯛ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔ ꯅꯝꯃꯧꯕ ꯌꯥꯔꯦ ꯑꯩꯁꯦ ꯇꯥꯅꯤ. ꯃꯤꯡ ꯍꯥꯏꯔꯝꯃꯣ. ꯑꯩꯒꯤ ꯃꯤꯡ ꯅꯦꯍꯥ ꯀꯧꯋꯦ. ꯅꯦꯍꯥ ꯃꯤꯡ ꯍꯥꯏꯔꯝꯃꯣ. ꯂꯦꯝꯕꯤ. ꯂꯦꯝꯕꯤ. ꯑꯣꯀꯦ ꯁꯨꯝꯀꯥꯡ ꯆꯪꯅ ꯋꯥꯔꯤ ꯍꯪꯉꯛꯀꯦꯀꯣ. ꯍꯣꯏ. ꯍꯟꯗꯛꯀꯤ ꯕꯨꯛ ꯐꯤꯌꯔꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ? ꯅꯨꯡꯉꯥꯏ. ꯃꯤ ꯀꯌꯥꯝ ꯂꯥꯛꯀꯦ? ꯃꯤ ꯑꯗꯨꯝ ꯂꯥꯛꯑꯦ. ꯂꯥꯏꯔꯤꯛ ꯀꯌꯥꯝ ꯂꯩꯈ꯭ꯔꯒꯦ? ꯂꯥꯏꯔꯤꯛꯔꯣ? ꯂꯥꯏꯔꯤꯛꯇꯤ ꯁꯤꯠꯇꯦꯗ. ꯁꯤꯠꯇꯦꯕ? ꯃꯤ ꯄꯥꯕꯒꯤ ꯃꯤꯗꯣ ꯀꯩꯅꯣ. ꯊꯦꯡꯛ ꯌꯨ. ꯌꯦꯡ ꯆꯠꯅꯈꯤꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ? ꯍꯣꯏ.
ꯃꯣꯏ ꯑꯣꯟꯂꯥꯏꯟꯗ ꯄꯥꯅꯔꯒꯦ ꯍꯥꯏꯅꯕ ꯉꯥꯛꯇꯅꯦ ꯑꯣ ꯂꯥꯏꯔꯤꯛ ꯃꯃꯤꯡꯁꯤ ꯌꯦꯡ ꯆꯠꯅꯈꯤꯕ ꯑꯣꯀꯦ ꯑꯗꯨꯗꯤ ꯍꯥꯟꯅ ꯕꯨꯛ ꯐꯤꯌꯔ ꯑꯗꯨꯝ ꯇꯧꯕ ꯌꯥꯎꯕ ꯅꯠꯇ꯭ꯔꯣ ꯌꯥꯎꯏꯀꯣ ꯑꯗꯣ ꯍꯟꯗꯛꯀ ꯈꯦꯠꯅꯕꯁꯤ ꯀꯩ ꯂꯩꯒꯦ ꯍꯥꯟꯅ ꯅꯨꯡꯉꯥꯏ ꯍꯥꯟꯅꯗꯤ ꯃꯤ ꯃꯌꯥꯝꯗꯣ ꯂꯩꯅꯩꯗꯅ ꯂꯥꯏꯔꯤꯛꯇꯣ ꯑꯣꯟꯂꯥꯏꯟꯒꯤꯗꯤ ꯌꯥꯝ ꯂꯩꯅꯗꯥꯏꯅꯦ ꯍꯧꯖꯤꯛꯇꯤ ꯑꯣꯟꯂꯥꯏꯟ ꯍꯥꯟꯅꯗꯤ ꯑꯣꯟꯂꯥꯏꯟ ꯂꯩꯔꯝꯗꯦ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯑꯣꯟꯂꯥꯏꯟꯗ ꯂꯣꯏꯅ ꯐꯪꯉꯕꯅꯤꯅ ꯂꯥꯏꯔꯤꯛ ꯃꯃꯤꯡ ꯈꯪꯗꯣꯛꯑꯒ ꯑꯣꯟꯂꯥꯏꯟꯗ ꯄꯥꯔꯣꯒꯦꯅ ꯆꯠꯅꯈ꯭ꯔꯦꯕ ꯅꯠꯇ꯭ꯔꯥ ꯑꯣꯀꯦ ꯑꯗꯨ ꯂꯥꯛꯑꯒ ꯈꯪꯉꯤꯁꯤꯗꯤ ꯁꯤꯗ ꯏꯟꯖꯣꯏ ꯇꯧꯔꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯍꯣꯏ ꯑꯣꯀꯦ ꯇꯨꯡ ꯀꯣꯏꯅ ꯇꯧꯍꯟꯅꯤꯡꯕ ꯀꯔꯤ ꯂꯩꯒꯦ ꯇꯨꯡꯒꯤ ꯍꯥꯏꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯕꯨꯛ ꯐꯤꯌꯔ ꯇꯧꯕꯗꯀꯣ ꯑꯦꯋꯦꯔꯅꯦꯁ ꯁꯤꯃꯗꯤ ꯈꯔ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯕ ꯂꯩꯒꯗꯕꯅꯦ ꯕꯨꯛꯀꯤ ꯌꯦꯁ ꯑꯦꯋꯦꯔꯅꯦꯁ ꯂꯩꯔꯗꯤ ꯌꯥꯔꯦꯗꯅ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯆꯜ ꯍꯣꯏ ꯍꯣꯏ ꯅꯦꯛꯁꯁꯤ ꯑꯩꯈꯣꯏ ꯁꯥꯔꯕꯗ ꯎꯅꯖꯒꯦ ꯆꯥꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯗꯤꯖꯃꯅꯤ ꯂꯩꯐꯝꯗꯤ ꯑꯩ ꯄꯤꯁꯨꯝꯊꯣꯡ ꯀꯔꯤ ꯑꯣꯏ ꯑꯩꯁꯤ ꯑꯦꯗꯚꯣꯀꯦꯠ ꯑꯣꯏꯅ ꯂꯩꯖꯔꯤ ꯑꯣꯀꯦ ꯑꯩ ꯍꯥꯟꯅ ꯃꯤꯡꯗꯤ ꯇꯥꯖꯕ ꯁꯥꯔ ꯑꯗꯨꯅꯅꯦ ꯍꯥꯟꯅ ꯑꯩ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯗꯤ ꯑꯥꯏ ꯁꯤ ꯏꯝꯐꯥꯜ ꯋꯦꯁ ꯑꯣꯏꯖꯔꯝꯃꯤ ꯑꯣꯀꯦ ꯍꯣꯏ ꯔꯤꯇꯥꯌꯔ ꯇꯧꯔꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯦꯗꯚꯣꯀꯦꯠ ꯑꯣꯏꯕ ꯑꯩ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯂꯩꯖꯔꯦ ꯂꯥꯏꯔꯤꯛ ꯀꯌꯥꯝ ꯂꯩꯕꯤꯔꯒꯦ ꯁꯥꯔ ꯂꯥꯏꯔꯤꯛꯁꯤ 10ꯃꯨꯛ ꯂꯧꯔꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯇꯝ ꯈꯔ ꯂꯦꯞꯎꯔꯕ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯔ ꯂꯦꯞꯎꯔꯦꯀꯣ ꯁꯥꯔ ꯍꯣꯏ ꯑꯗꯨꯒ ꯅꯧꯅ ꯍꯟꯗꯛꯁꯤ ꯑꯃꯨꯛ ꯁꯤꯒꯤ ꯂꯥꯏꯔꯤꯛꯀꯤ ꯃꯦꯂꯥꯁꯤ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯗꯤ ꯃꯁꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃꯁꯤꯗ ꯁꯨꯝ ꯂꯩꯕꯗ ꯃꯇꯝ ꯂꯦꯟꯕ ꯑꯗꯨꯝ ꯍꯣꯏ ꯌꯥꯅꯤ ꯍꯣꯏ ꯁꯥꯔ ꯍꯧꯖꯤꯛꯃꯛꯁꯨ ꯑꯩꯅ ꯁꯤꯗꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯂꯧꯖꯒꯦꯅ ꯇꯧꯔꯤꯅꯦ ꯍꯣꯏ ꯆꯨꯝ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯅꯤ ꯁꯥꯔ ꯃꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯂꯦꯟ ꯍꯥꯟꯅ ꯆꯦꯅꯔ ꯏꯟ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯟ ꯁꯦꯁꯟ ꯖꯖ ꯑꯣꯏꯕꯤꯔꯝꯕ ꯑꯣꯀꯦ ꯖꯨꯒꯦꯁꯣꯔ ꯀꯧꯕ ꯑꯃ ꯍꯣꯏ ꯂꯩ ꯍꯣꯏ ꯃꯥꯅ ꯃꯅꯤꯄꯨꯔ ꯂꯦꯟ ꯑꯩꯁꯨ ꯔꯦꯚꯦꯅ꯭ꯌꯨ ꯑꯣꯏꯅ ꯂꯦꯟ ꯔꯤꯐꯣꯔꯝꯁ ꯑꯦꯛ 1960ꯒꯤ ꯃꯇꯥꯡꯗ ꯑꯁꯤ ꯌꯥꯝ ꯀꯥꯟꯅꯕ ꯂꯥꯏꯔꯤꯛꯅꯤ ꯁꯥꯔ ꯌꯥꯝ ꯀꯥꯟꯅꯕ ꯍꯣꯏ ꯂꯥꯏꯔꯤꯛꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯁꯣꯜꯁꯤꯗ plenty books of such item is available Yes, yes. ꯑꯗꯨ ꯃꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯏꯅꯃꯛ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠ ꯑꯣꯀꯦ ꯑꯗꯨ ꯁꯥꯔ ꯁꯨꯃꯥꯏꯅ ꯂꯥꯏꯔꯤꯛꯀꯤ ꯃꯦꯂꯥ ꯇꯧꯕꯁꯦ ꯁꯤꯗ ꯑꯌꯥꯝꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯁꯨꯝ ꯃꯤꯡ ꯄꯟꯖꯔꯀꯥꯟꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯇꯧꯕ ꯃꯦꯂꯥ ꯃꯌꯥꯝ ꯇꯧꯔꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕꯗꯗꯤ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯛꯁꯤ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯕꯒꯤ ꯀꯩꯅꯣꯝ ꯂꯩ ꯑꯗꯨꯒ ꯕꯨꯛ ꯐꯤꯌꯔꯁꯤꯗꯗꯤ ꯃꯤꯁꯤ ꯇꯥꯛꯅ ꯈꯔ ꯎꯏ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯛꯇꯤ ꯂꯥꯛꯑꯦ ꯑꯗꯨ ꯈꯔ ꯌꯦꯡꯅꯔꯨꯕ ꯈꯔꯗꯤ ꯈꯦꯠꯅꯩ ꯑꯗꯨꯕꯨ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯁꯥꯔ ꯁꯝ ꯁ꯭ꯇꯣꯜ ꯈꯔꯗꯗꯤ ꯌꯥꯝꯅ ꯆꯤꯛꯅ ꯆꯥꯏꯅꯕ ꯉꯝꯗꯕ ꯖꯒꯥ ꯌꯥꯎꯍꯧꯋꯤ ꯍꯣꯏ ꯑꯩ ꯑꯃꯨꯛ ꯀꯣꯏꯆꯠ ꯆꯠꯂꯨꯔꯒ ꯍꯟꯖꯜꯂꯒ ꯑꯃꯨꯛ ꯂꯧꯖꯩ ꯑꯗꯣ ꯏꯕꯦꯝꯃꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝ ꯐꯈ꯭ꯔꯦ ꯃꯥꯒꯤ ꯁꯤ ꯖꯒꯥꯁꯤ ꯑꯗꯣ ꯃꯥꯅ ꯁꯤꯗ ꯒ꯭ꯂꯣꯞ ꯃꯆꯥꯒ ꯌꯣꯟꯗꯅ ꯇꯧꯔꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯔꯨꯞꯁꯤꯁꯨ ꯃꯥꯁꯨ ꯑꯩꯅ ꯃꯁꯛ ꯈꯪꯕ ꯑꯃꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯍꯣꯏ ꯀꯗꯣꯝꯗꯒꯤꯅꯣ ꯁꯨꯝ ꯌꯨꯇꯨꯕꯀꯤ ꯑꯣꯏꯅ ꯌꯨꯇꯨꯕꯀꯤ ꯑꯁ ꯂꯥꯏꯚ ꯚꯦꯔꯤ ꯒꯨꯗ ꯊꯥꯖꯔꯤꯅꯦ ꯚꯦꯔꯤ ꯁꯥꯔ ꯒꯨꯗ ꯑꯁ ꯂꯥꯏꯚ ꯌꯥꯝ ꯊꯥꯖꯔꯤꯅꯦ ꯅꯨꯡꯉꯥꯏꯖꯩ ꯁꯨꯝ ꯂꯥꯏꯔꯤꯛ ꯑꯗꯨ ꯁꯥꯔ ꯑꯔꯣꯏꯕꯗ ꯋꯥ ꯑꯝꯇ ꯍꯪꯖꯒꯦ ꯁꯨꯃꯥꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯧꯔꯛꯀꯗꯧꯔꯤꯕ ꯂꯥꯏꯔꯤꯛ ꯃꯦꯂꯥꯁꯦ ꯁꯤꯗꯩꯁꯤꯗ ꯁꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯁꯤꯃꯗꯤ ꯇꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯕ ꯀꯔꯤ ꯁꯖꯦꯁꯟ ꯊꯝꯕꯤꯅꯤꯡꯉꯦ ꯁꯥꯔ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯇꯧꯔꯤꯕꯁꯤꯒꯤ ꯃꯍꯨꯠꯇ ꯌꯥꯝꯗ꯭ꯔꯕꯗ ꯃꯁꯤ ꯀ꯭ꯋꯥꯇꯔꯂꯤꯒꯨꯝꯕ ꯇꯧꯍꯟꯖꯅꯤꯡꯉꯤ ꯍꯣꯏ ꯃꯔꯝꯗꯤ ꯑꯉꯥꯡꯁꯤꯡꯗ ꯂꯥꯏꯔꯤꯛꯀꯤ ꯀꯥꯟꯅꯕ ꯑꯃꯗꯤ ꯃꯁꯤ ꯏꯟꯇꯔꯅꯦꯠꯅ ꯁꯣꯛꯄ ꯌꯥꯗꯕ ꯄꯣꯠ ꯈꯔ ꯂꯩ ꯑꯩꯈꯣꯏ ꯅꯦꯠꯇ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯖꯩꯑꯕ ꯑꯗꯨꯕꯨ ꯅꯦꯠꯇ ꯄꯥꯕꯗꯨꯒ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯄꯥꯕꯒ ꯊꯤꯅ ꯈꯦꯠꯅꯩꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯂꯧꯖꯩ ꯍꯣꯏ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔ ꯍꯧꯖꯤꯛ ꯃꯊꯪꯁꯤꯗꯤ ꯑꯩꯈꯣꯏ ꯑꯇꯣꯞ ꯑꯇꯣꯞꯄ ꯁ꯭ꯇꯣꯜꯁꯤꯡꯁꯨ ꯁꯨꯝ ꯎꯅꯖꯒꯦ ꯁꯤꯗ ꯕꯤꯟꯗ꯭ꯌꯥ ꯁꯤꯜꯆꯔꯗꯒꯤꯅꯤꯀꯣ ꯁꯤꯜꯆꯔ ꯀꯜꯁꯥꯔꯗꯒꯤ ꯂꯩꯔꯦ ꯁꯤꯁꯤ ꯌꯥꯝ ꯀꯥꯟꯅꯔꯒꯗꯕ ꯂꯥꯏꯔꯤꯛ ꯌꯥꯝ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯁꯨ ꯍꯧꯖꯤꯛ ꯂꯩꯕꯨꯗꯦ ꯀꯣ ꯑꯗꯨ ꯁꯤꯗ ꯂꯥꯏꯔꯤꯛ ꯂꯩꯕ ꯂꯥꯛꯄꯤꯕ꯭ꯔꯣ ꯃꯦꯗꯥꯝ ꯑꯣ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯖꯣꯏꯃꯇꯤ ꯂꯩꯐꯝꯗꯤ ꯃꯣꯏꯔꯥꯡꯗꯒꯤ ꯌꯥꯝ ꯂꯥꯞꯅ ꯏꯆꯥꯅꯨꯄꯤꯔꯣ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯦ ꯃꯤꯡꯗꯤ ꯂꯥꯏꯔꯤꯛ ꯀꯌꯥꯝ ꯂꯩꯔꯒꯦ ꯑꯣꯀꯦ ꯑꯗꯣ ꯃꯦꯗꯥꯝ ꯁꯨꯃꯥꯏꯅ ꯏꯆꯥꯅꯨꯄꯤ ꯄꯨꯔꯛꯑꯒ ꯂꯥꯏꯔꯤꯛ ꯃꯦꯂꯥꯁꯤ ꯌꯦꯡꯕ ꯂꯥꯛꯄꯁꯤ ꯎꯖꯔꯨꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯂꯥꯏꯔꯤꯛꯀꯤ ꯃꯦꯂꯥ ꯁꯨꯃꯥꯏꯅ ꯁꯤꯜꯂꯛꯄꯁꯦ ꯀꯔꯤ ꯐꯥꯎꯕꯒꯤ ꯋꯥꯈꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯅ ꯅꯍꯥꯟꯒꯩ ꯂꯩꯕ ꯐꯪꯗꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃꯁꯨꯀꯣ ꯁ꯭ꯇꯣꯜꯁꯤꯁꯨ ꯃꯈꯟ ꯃꯈꯟ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡ ꯃꯌꯥꯝ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯗꯕ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯅꯍꯥꯟꯒꯩ ꯊꯦꯡꯅꯗꯕ ꯁꯕꯖꯦꯛꯁꯤꯡꯁꯦ ꯁ꯭ꯇꯣꯜꯁꯤꯡꯁꯤꯗ ꯃꯥꯏ ꯃꯥꯒꯤ ꯁꯕꯖꯦꯛꯀꯤ ꯁꯕꯖꯦꯛ ꯋꯥꯏꯁꯀ ꯇꯧꯔꯒ ꯅꯞꯄꯒ ꯊꯝꯃꯝꯕꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯁꯦ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯁꯤꯅ ꯃꯦꯠꯁꯅꯤ ꯁꯤꯅ ꯁꯥꯏꯟꯁꯅꯤ ꯁꯤꯅ ꯍꯤꯁꯇ꯭ꯔꯤꯅꯤ ꯀꯥꯏꯅ ꯏꯕꯤꯔꯝꯕꯁꯦ 이 ꯁ꯭ꯇꯣꯜꯁꯤꯁꯨ ꯌꯥꯝ ꯂꯥꯏꯔꯤꯛ ꯌꯦꯡꯕ ꯃꯇꯝꯗ ꯈꯟꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯑꯕ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯪꯉꯛꯄꯗꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯇꯝꯗꯣ ꯃꯥꯡꯗꯅ ꯑꯗꯨꯝ ꯆꯠꯂꯥꯎꯅ ꯂꯩꯕ ꯐꯪꯉꯦꯕ ꯁꯨꯃꯥꯏꯅ ꯏꯆꯥꯁꯤꯡ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯂꯥꯏꯔꯤꯛꯀꯤ ꯃꯦꯂꯥ ꯇꯧꯔꯛꯄꯁꯤꯅ ꯀꯌꯥꯝ ꯌꯥꯝꯅ ꯀꯥꯟꯅꯕ ꯐꯪꯒꯅꯦꯅ ꯈꯟꯖꯒꯦ
ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯕ ꯐꯪꯉꯤ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯗ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯦ ꯕꯨꯛ ꯁ꯭ꯇꯣꯔꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯗꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯨ ꯁ꯭ꯇꯣꯔꯁꯤꯡꯁꯤꯗ ꯃꯈꯜ ꯃꯈꯜ ꯁꯨꯃꯥꯏꯅ ꯃꯦꯂꯥ ꯇꯧꯔꯛꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯨ ꯎꯍꯟꯕ ꯐꯪꯉꯤꯗꯅꯀꯣ ꯍꯥꯏꯗꯤ ꯃꯦꯠꯁꯀꯤ ꯁꯥꯏꯟꯁꯀꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯁꯕꯖꯦꯛ ꯃꯌꯥꯝꯁꯦ ꯂꯥꯛꯄꯁꯤꯗ ꯁꯨꯃꯥꯏꯅ ꯃꯣꯏꯁꯨ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯄ ꯁꯨꯃꯥꯏꯅ ꯃꯦꯂꯥ ꯇꯧꯔꯦ ꯄꯥꯎ ꯇꯥꯕ ꯌꯦꯡꯕ ꯂꯥꯛꯆꯕꯅꯦ ꯑꯗꯣ ꯏꯆꯥꯅꯨꯄꯤꯅ ꯍꯥꯏꯕꯗꯒꯤ ꯂꯥꯛꯏꯔꯥ ꯃꯃꯥꯅ ꯍꯥꯟꯅ ꯍꯥꯏꯕ꯭ꯔꯣ ꯃꯃꯥ ꯑꯣꯏꯅ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯗꯨ ꯍꯥꯟꯅ ꯆꯠꯅꯤꯡꯕ ꯐꯥꯎꯗꯕ꯭ꯔꯣ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯧꯕꯁꯨ ꯑꯗꯨꯝ ꯆꯠꯂꯦꯕꯀꯣ ꯑꯗꯨꯝ ꯇꯣꯏꯅ ꯆꯠꯂꯦ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤ ꯑꯅꯤꯃꯨꯛꯇꯤ ꯂꯦꯞꯄꯨꯔꯦꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯁꯤꯃꯗꯤ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯕ ꯀꯔꯤ ꯂꯩꯕꯤꯒꯦ ꯁ꯭ꯇꯣꯜꯁꯦ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯑꯣꯏꯅꯗꯤ ꯃꯣꯏꯁꯤꯡꯁꯨ ꯀ꯭ꯂꯥꯁ 9 ꯈꯤꯇꯪ ꯉꯥꯏꯔꯤꯕꯅꯤꯅꯀꯣ ꯇꯨꯡꯗ ꯐꯔꯗꯔ ꯁ꯭ꯇꯗꯤꯁꯦ ꯃꯌꯥꯝ ꯑꯃ ꯋꯥꯠꯂꯤꯕꯅꯤꯅ ꯑꯗꯨꯅ ꯑꯗꯨꯝ ꯇꯨꯡ ꯀꯣꯏꯕ ꯑꯗꯨꯝ ꯇꯧꯍꯟꯅꯤꯡꯉꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯑꯐꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝꯗꯣ ꯄꯨꯊꯣꯛꯍꯜꯂꯒ ꯅꯨꯡꯉꯥꯏꯖꯩ ꯁ꯭ꯇꯗꯤ ꯇꯧꯕꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇꯀꯣ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯀꯣ ꯊꯦꯡꯛ ꯌꯨ ꯃꯊꯪꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯀꯥꯃꯥꯈ꯭ꯌꯥ ꯕꯨꯛ ꯑꯦꯖꯦꯟꯁꯤ ꯂꯩꯔꯦ ꯀꯣ ꯑꯗꯩ ꯒꯧꯍꯥꯇꯤꯒꯤ ꯃꯥꯜꯂꯦ ꯁꯤꯗꯁꯨ ꯌꯥꯝ ꯀꯥꯟꯅꯔꯕ ꯂꯥꯏꯔꯤꯛ ꯌꯥꯝ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯝꯇꯪ ꯎꯅꯖꯒꯦ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡꯁꯦ ꯅꯤꯂꯇꯟ ꯁꯤꯡꯍ ꯁꯤ ꯁ꯭ꯇꯣꯜꯁꯤꯒꯤꯀꯣ ꯒꯧꯍꯥꯇꯤꯗ ꯂꯥꯛꯄꯤꯕ꯭ꯔꯣ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯒꯧꯍꯥꯇꯤꯗꯒꯤ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯤꯔꯒ ꯁꯨꯃꯥꯏꯅ ꯂꯥꯏꯔꯤꯛꯀꯤ ꯃꯦꯂꯥꯒ ꯌꯥꯎꯕꯤꯕꯁꯦ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯋꯥꯈꯟꯗ ꯋꯥꯈꯜ ꯍꯥꯏꯕꯨ ꯂꯥꯏꯔꯤꯛꯀꯤ ꯃꯦꯂꯥꯅꯤꯅ ꯂꯥꯏꯔꯤꯛꯀꯤ ꯃꯦꯂꯥ ꯃꯅ ꯁ꯭ꯇꯨꯗꯦꯟꯁꯤꯡꯒꯤ ꯀꯥꯟꯅꯕ ꯇꯤꯆꯔꯁꯤꯡꯒꯤ ꯀꯥꯟꯅꯕ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤꯁꯨ ꯑꯗꯨꯝ ꯍꯤꯡꯅꯕꯒꯤ ꯄꯣꯠꯅꯤ ꯑꯗꯨ ꯂꯥꯏꯔꯤꯛ ꯂꯩꯕ ꯂꯥꯛꯄꯒꯤ ꯆꯥꯡꯁꯤ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯍꯧꯖꯤꯛꯐꯥꯎꯗꯤ ꯑꯗꯨꯝ ꯌꯥꯔꯤ ꯈꯔ ꯈꯔ ꯑꯗꯣ ꯁꯟꯗꯦꯗꯅ ꯌꯥꯝꯅ ꯍꯦꯜꯂꯦ ꯁꯟꯗꯦ ꯑꯣꯀꯦ ꯑꯇꯩ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯆꯠꯅꯕꯀꯣ ꯁ꯭ꯇꯗꯤꯒꯤ ꯃꯇꯝ ꯑꯣꯏꯕꯗꯨꯅ ꯁꯟꯗꯦꯁꯤꯅ ꯍꯦꯜꯂꯦꯕꯀꯣ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡꯁꯤꯗꯤ ꯃꯣꯏ ꯑꯗꯨꯝ ꯑꯗꯨꯒꯤ ꯇꯥꯏꯝꯗꯨꯗ ꯁ꯭ꯇꯨꯗꯦꯟꯒ ꯇꯤꯆꯔꯒ ꯂꯣꯏꯅ ꯄꯨꯟꯅ ꯂꯥꯛꯑꯦꯕ ꯆꯥꯎꯔꯥꯛꯅ ꯌꯦꯡꯕꯗ ꯁ꯭ꯇꯨꯗꯦꯟꯒ ꯇꯤꯆꯔꯒꯁꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯂꯥꯛꯄꯤꯒꯦ ꯀꯩꯅꯣꯁꯦ ꯂꯥꯏꯔꯤꯛ ꯂꯩꯈꯤꯕꯒꯤ ꯆꯥꯡꯁꯦ ꯀꯔꯝ ꯂꯥꯛꯄꯗꯤ ꯁꯥꯇ꯭ꯔꯅ ꯍꯦꯜꯂꯝꯒꯅꯤ ꯈꯟꯖꯩꯀꯣ ꯑꯗꯨꯒ ꯂꯩꯈꯤꯕꯒꯤ ꯆꯥꯡꯁꯦ ꯀꯅꯥꯅ ꯍꯦꯟꯕꯤꯒꯦ ꯁ꯭ꯇꯨꯗꯦꯟ ꯑꯗꯨꯝ 50-50 ꯍꯥꯏꯇꯥꯔꯦ Yes. ꯑꯗꯣ 50-50 ꯍꯥꯏꯔꯅꯤ ꯁꯤ ꯇꯤꯆꯔꯁ ꯑꯗꯨꯝ ꯂꯩꯌꯦꯕ ꯃꯥꯏ ꯀꯩꯅꯣꯗꯨ ꯃꯥꯏꯗꯤ ꯀꯣꯔꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯃꯣꯏꯅ ꯌꯥꯝꯅ ꯈꯪꯉꯦꯗꯅ ꯁ꯭ꯇꯨꯗꯦꯟꯁꯤꯡꯗꯤ ꯇꯤꯆꯔꯅ ꯖꯦ ꯍꯥꯏꯕꯗꯣ ꯂꯥꯏꯔꯤꯛꯇꯣ ꯃꯗꯨꯅꯤ ꯃꯣꯏꯅ ꯂꯩꯗꯣꯏꯁꯦ ꯃꯦꯛꯁꯤꯃꯝ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯌꯥꯝꯕ ꯂꯧꯕꯤꯈꯤꯒꯦ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯄꯨꯔꯛꯏꯁꯤꯅ ꯂꯣꯏꯅ ꯀꯣꯔꯁꯀꯤ ꯀꯣꯂꯦꯖ ꯔꯤꯂꯦꯇꯦꯠ ꯂꯥꯏꯔꯤꯛ ꯅꯠꯇꯅꯤꯅꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯂꯩꯕꯤꯒꯦ ꯑꯗꯣ ꯒꯧꯍꯥꯇꯤꯒꯤ ꯀꯔꯥꯏ ꯖꯒꯥꯗ ꯂꯩꯕꯤꯕ ꯕꯨꯛ ꯁ꯭ꯇꯣꯔꯅꯤ ꯑꯩꯈꯣꯏꯁꯨ ꯂꯥꯛꯑꯗꯤ ꯆꯪꯖꯔꯛꯇꯣꯏꯅꯤ ꯍꯣꯏ ꯑꯩꯈꯣꯏ ꯒꯨꯋꯥꯍꯥꯇꯤ ꯕꯦꯜꯇꯣꯂꯥ ꯕꯣꯁꯤꯁꯇꯣ ꯆꯥꯔꯤꯌꯥꯂꯤ ꯍꯥꯏꯕꯗꯣ ꯑꯗꯨꯋꯥꯏꯗꯨꯗ ꯑꯗꯨꯝ ꯂꯩ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯅꯨꯡꯁꯤꯖꯕ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯒꯧꯍꯥꯇꯤꯗ ꯂꯩꯕꯤꯕ ꯇꯥꯔꯒꯁꯨ ꯍꯥꯏꯔꯤꯕ ꯕꯨꯛ ꯁ꯭ꯇꯣꯔꯁꯦ ꯆꯪꯕꯤꯔꯛꯑꯣ ꯐꯣꯟ ꯅꯝꯕꯔ ꯍꯥꯏꯕꯤꯔꯛꯑꯣ ꯂꯥꯏꯚ ꯊꯥꯖꯔꯤ 9612605612 ꯑꯣꯀꯦ ꯊꯝꯖꯔꯤꯕ ꯐꯣꯟ ꯅꯝꯕꯔꯁꯤꯗ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯑꯄꯥꯝꯕ ꯃꯈꯜꯒꯤ ꯂꯥꯏꯔꯤꯛ ꯒꯧꯍꯥꯇꯤꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯅ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯣꯖꯥꯁꯤꯡ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯔꯤꯕ ꯕꯨꯛ ꯁ꯭ꯇꯣꯔꯁꯤꯗ ꯂꯥꯛꯄꯤꯔꯒ ꯂꯥꯏꯔꯤꯛꯁꯨ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯑꯣꯔꯗꯔꯁꯨ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯄꯤꯖꯔꯤꯕ ꯀꯟꯇꯦꯛ ꯅꯝꯕꯔꯗꯨꯗꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯁꯤꯗ ꯌꯥꯝ ꯆꯥꯎꯋꯤ ꯁ꯭ꯇꯣꯜꯁꯤꯀꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯀꯥꯃꯥꯈ꯭ꯌꯥ ꯍꯥꯏꯕꯅꯤꯀꯣ ꯀꯥꯃꯥꯈ꯭ꯌꯥ ꯕꯨꯛ ꯁ꯭ꯇꯣꯔ ꯀꯣ ꯁꯨꯝ ꯂꯥꯛꯑꯣ ꯗꯒꯤ ꯁꯣꯝꯗ ꯄꯨꯌꯥꯒꯤꯅꯦ ꯁꯤꯗꯤꯀꯣ ꯄꯨꯌꯥ ꯕꯨꯛ ꯁ꯭ꯇꯣꯔ ꯂꯩꯔꯦ ꯃꯥꯅꯦ ꯄꯨꯌꯥ ꯕꯨꯛ ꯁ꯭ꯇꯣꯔ ꯎꯔꯤꯄꯣꯛꯀꯤ ꯀꯣ ꯁꯥꯔ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯤꯡ ꯕꯥꯂꯦꯁꯣꯔ ꯎꯔꯤꯄꯣꯛꯇ ꯕꯨꯛ ꯁ꯭ꯇꯣꯔ ꯑꯣꯏꯅ ꯂꯩꯕꯤꯕ꯭ꯔꯥ ꯁꯤꯕꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯣꯏꯅ ꯂꯩ ꯑꯗꯩ ꯑꯣꯐꯤꯁ ꯑꯣꯏꯅ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯨ ꯇꯧꯕ ꯂꯥꯏꯔꯤꯛꯁꯨ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯑꯇꯣꯞꯄ ꯕꯨꯛ ꯁ꯭ꯇꯣꯔꯁꯤꯡꯗꯁꯨ ꯂꯣꯏꯅꯃꯛ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏ ꯄꯨꯌꯥꯒꯤ ꯂꯥꯏꯔꯤꯛ ꯉꯥꯛꯇ ꯊꯝꯕꯤꯕ꯭ꯔꯥ ꯁꯤ ꯄꯨꯌꯥꯒꯤ ꯂꯥꯏꯔꯤꯛ ꯉꯥꯛꯇꯅꯤ ꯁꯤ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯅ ꯑꯌꯥꯡꯂꯣꯟ ꯍꯥꯏꯔꯒ ꯂꯥꯏꯁꯣꯟ ꯍꯥꯏꯔꯁꯤ ꯂꯥꯏꯁꯣꯟ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯤ ꯁꯤꯗ ꯌꯥꯎꯔꯤꯁꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯌꯥꯎꯔꯤꯁꯤ ꯄꯨꯌꯥꯒꯤ ꯂꯥꯇꯝꯅꯦ ꯄꯨꯌꯥꯒꯤ ꯂꯥꯇꯝꯁꯤ ꯆꯞ ꯃꯥꯟꯅꯕ ꯂꯥꯇꯝꯁꯤ ꯁꯤꯗ ꯄꯨꯌꯥꯁꯤꯗ ꯏꯔꯤꯕꯗꯣ ꯆꯞ ꯃꯥꯟꯅꯅ ꯁꯤꯗ ꯏꯕ ꯑꯗꯒꯤ ꯁꯤꯗ ꯑꯃꯨꯛ ꯍꯟꯗꯣꯛꯏꯁꯤꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯉꯥꯡꯅꯔꯤꯕ ꯂꯣꯟꯁꯦ ꯁꯤꯗ ꯑꯃꯨꯛ ꯍꯟꯗꯣꯛꯄ ꯑꯗꯒꯤ ꯑꯔꯨꯕ ꯂꯧꯕꯗꯨꯅ ꯃꯈꯥꯗ ꯑꯃꯨꯛ ꯄꯤꯕ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯁꯤꯅ ꯂꯥꯏꯁꯣꯟ ꯀꯣ ꯁꯤꯗ ꯅꯨꯃꯤꯠ ꯀꯥꯞꯄ ꯀꯣ ꯑꯗꯒꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯂꯛꯄ ꯀꯣ ꯑꯗꯒꯤ ꯁꯤꯗ ꯆꯤꯡꯂꯩꯔꯣꯜ ꯑꯗꯩ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯌꯥꯁꯤꯗ ꯁꯨꯃꯥꯏꯅ ꯂꯥꯇꯝꯁꯦ
yauraga leibako adai sida akhona sida lesak leikha ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯂꯥꯏ ꯅꯦꯁꯦꯁꯤꯇꯤ ko lai ngatani aduga maina agi yarami base sima leiba matamda agi puya leiba samana arami puya masane maina sida irami po sida kaigumba sida I po sida I sine ko akoina sida asoi ba aran ba yarama gaju sida lei po ti landana dum landana lei horani adugi ꯁꯦꯃꯣꯖꯗꯣ ꯐꯝꯅꯥꯏ ꯕꯤꯖꯨ ꯀꯔꯝ ꯂꯩ sisi akoigi kainoni akoigi sisna kmaidugi kanda akoigi ipai puna akoigi lairamiba ulsiron ngamari leinana aiji sahi kya da kai thokani aiji sahi adu thokada aingonda kai thokani kaina haibana singba singi maramda iriga ta amba adugumba lai kalam akoigi astrology haitare akoi maitei gi astrology maitei gi astrology duna masi sida akoigi heavenly bodies numit ka thaga thawa misang khal lermiba adiki aigi kai thokani masi kari togani haibana singba singba predict torga iramba singba adugi lai kalamani sin ꯍꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯦꯂꯥꯔꯣꯝꯗ ꯉꯛꯇ ꯂꯥꯛꯆꯒꯦꯀꯣ ꯁ꯭ꯀꯨꯜꯁꯤꯗ ꯂꯥꯏꯔꯤꯛ ꯂꯩꯕ ꯂꯥꯛꯄꯒꯤ ꯆꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯕꯒꯦ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯑꯅꯝꯕꯅ ꯌꯥꯝꯅ ꯇꯥꯡꯕ ꯑꯗꯤ ꯄꯨꯌꯥ ꯍꯥꯏꯖꯃꯛꯇꯕꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯗ ꯑꯣꯜ ꯃꯦꯅꯨꯁꯀ꯭ꯔꯤꯞ ꯍꯥꯏꯇꯥꯔꯦ ꯑꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯗꯤ ꯃꯌꯦꯛ ꯑꯣꯏꯕꯅꯤꯅ ꯃꯤꯅ ꯌꯦꯡꯒꯦ ꯍꯥꯏꯕꯗ ꯄꯥꯛꯁꯨ ꯍꯦꯛ ꯐꯪꯗꯕ ꯎꯒꯦ ꯍꯥꯏꯕꯗ ꯍꯦꯛ ꯄꯥꯛꯁꯨ ꯍꯦꯛ ꯐꯪꯗꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯂꯥꯏꯔꯤꯛ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯗꯤ ꯍꯪꯕꯁꯨ ꯂꯥꯛꯑꯦ ꯂꯩꯕꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯅꯝꯕꯅ ꯉꯁꯥꯏꯒꯤ ꯏꯟꯇꯔꯦꯁꯤꯡ ꯑꯣꯏꯕ ꯋꯥꯍꯩꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯑꯩ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯍꯧꯔꯛꯐꯝ ꯍꯥꯏꯁꯦ ꯀꯅꯥꯅ ꯇꯥꯛꯀꯦ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯂꯩ ꯑꯗꯨꯅ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯍꯧꯔꯛꯐꯝ ꯍꯥꯏꯁꯦ ꯏꯔꯒ ꯊꯝꯕꯤꯔꯝꯃꯤꯕ ꯔꯦꯀꯣꯔꯗ ꯃꯌꯥꯝꯁꯤꯡꯁꯤꯗꯒꯤ ꯑꯩꯁꯦ ꯀꯔꯝꯕꯅꯣ ꯍꯥꯏꯅ ꯇꯥꯏ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯦ ꯈꯪꯍꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯕ ꯑꯃꯅꯦ ꯑꯗꯨꯒ ꯏꯝꯐꯥꯜ ꯕꯨꯛ ꯐꯤꯌꯔꯒꯤ ꯁꯨꯃꯥꯏꯅ ꯉꯝꯅꯕꯗꯤ ꯐꯝꯅꯕꯗꯤ ꯍꯣꯠꯅꯖꯩ ꯑꯗꯨꯒ ꯃꯌꯥꯝꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯏꯔꯩꯆꯥ ꯃꯌꯥꯝꯁꯤꯡꯁꯤꯅ ꯂꯥꯛꯄꯤꯔꯒ ꯏꯄꯥ ꯏꯄꯨꯅ ꯊꯝꯃꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯈꯪꯅꯕ ꯍꯣꯠꯅꯕ ꯃꯤꯗꯨꯅ ꯂꯥꯏꯔꯤꯛꯇꯨ ꯄꯥꯔꯀꯥꯟꯗ ꯀꯔꯝꯕ ꯃꯈꯜ ꯅꯣꯏꯅ ꯈꯪꯗꯣꯏꯅꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯔꯒꯗꯤ ꯏꯄꯥ ꯏꯄꯨ ꯃꯁꯛ ꯈꯪꯕꯒꯤ ꯆꯥꯡꯁꯦ ꯍꯦꯟꯒꯠꯂꯛꯀꯅꯤ ꯏꯄꯥ ꯏꯄꯨ ꯃꯁꯛ ꯈꯪꯉꯒꯗꯤ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯆꯥꯡ ꯑꯃꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯈꯣꯏꯈꯥ ꯂꯤꯡꯈꯥ ꯊꯥꯗꯕ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯦ ꯃꯁꯛ ꯈꯪꯉꯛꯄ ꯀꯥꯟꯗꯗꯤ ꯑꯣ ꯑꯩꯈꯣꯏꯁꯦ ꯑꯃꯇꯪ ꯑꯣꯏꯔꯝꯃꯦ ꯏ ꯑꯃꯇꯪ ꯑꯣꯏꯔꯝꯃꯦ ꯀꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔ ꯑꯗꯣ ꯑꯩ ꯉꯁꯤ ꯅꯠꯇꯕꯀꯣ ꯍꯌꯦꯡ ꯑꯣꯏꯔꯁꯨ ꯑꯩ ꯁ꯭ꯇꯣꯜꯁꯤ ꯈꯛꯀꯤ ꯑꯣꯏꯕ ꯑꯩ ꯇꯣꯉꯥꯟꯅ ꯏꯟꯇꯔꯚꯤꯌꯨꯗ ꯂꯧꯖꯒꯦ ꯑꯩꯅ ꯄꯥꯝꯖꯕ ꯀꯩꯅꯣꯁꯦ ꯂꯩꯔꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯩ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯀꯩꯅꯣ ꯂꯧꯊꯣꯛꯑꯣ ꯑꯗꯨ ꯂꯧꯊꯣꯛꯑꯣ ꯌꯥꯅꯤ ꯌꯥꯅꯤ ꯁꯨꯝ ꯅꯝꯃꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯆꯠꯅꯕ ꯄ꯭ꯔꯤꯗꯤꯛꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯤꯗꯤꯛꯁꯟ ꯇꯧꯕꯒꯤꯅꯤ ꯑꯗꯨ ꯑꯃꯨꯛ ꯀꯜꯂꯛꯄ ꯃꯤꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯀꯜꯂꯛꯄ ꯃꯤꯁꯤꯡ ꯑꯗꯨꯅ ꯊꯕꯛ ꯇꯧꯕꯗꯨꯗꯤ ꯄꯥꯝꯗꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯁꯦ ꯃꯉꯣꯟꯗ ꯃꯥꯏ ꯃꯀꯣꯛꯇ ꯁꯦꯠꯅ ꯑꯩꯅ ꯄꯨꯔꯥ ꯄꯥꯝꯃꯦ ꯑꯩꯈꯣꯏꯒꯤ ꯎꯌꯥꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯌꯥꯝ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯂꯥꯏꯚꯁꯤꯗꯤ ꯌꯥꯝ ꯁꯥꯡꯉꯔꯣꯏꯒꯦ ꯐꯣꯟꯁꯤ ꯈꯤꯇꯪ ꯃꯩ ꯌꯥꯎꯗ꯭ꯔꯦ ꯍꯌꯦꯡꯁꯦ ꯑꯩ ꯐꯖꯅ ꯅꯧꯅ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯐꯖꯅ ꯃꯐꯝꯁꯤꯒꯤ ꯁ꯭ꯇꯣꯜꯁꯤ ꯑꯗꯨꯛꯀꯤ ꯌꯥꯝ ꯀꯥꯟꯅꯗꯕ ꯁ꯭ꯇꯣꯜ ꯑꯣꯏꯔꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯃꯥꯖꯁꯤꯗ ꯁꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯄꯥꯔꯤꯁꯦ ꯈꯪꯉꯀꯥꯟꯗ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯗꯣꯏꯅꯦ ꯑꯗꯨ ꯂꯩꯇ꯭ꯔꯕ ꯂꯩꯕꯥꯛ ꯑꯗꯣ ꯃꯩꯈꯥ ꯇꯥꯔꯤꯅꯤ ꯃꯤꯔꯛꯇ ꯆꯪꯕ ꯉꯝꯃꯣꯏꯕ ꯃꯤꯔꯛꯇ ꯆꯪꯕ ꯉꯝꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯂꯥꯏꯔꯤꯛ ꯊꯕꯛ ꯁꯦꯝꯕ ꯌꯥꯎꯒꯗꯕ ꯂꯥꯏꯔꯤꯛꯇꯨ ꯄꯥꯒꯗꯕꯅꯤ ꯃꯥꯜꯂꯦ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯕ ꯂꯥꯏꯔꯤꯛꯁꯦ
ꯃꯌꯥꯝꯁꯤꯗꯀꯣ ꯁꯤ ꯂꯥꯏꯔꯤꯛꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯂꯥꯏꯔꯣꯟ ꯈꯨꯗꯤꯡꯃꯛꯀꯤ ꯁꯣꯜꯂꯤꯕ ꯇꯧꯔꯝꯅꯁꯨ ꯁꯣꯜꯂꯤꯕ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯤꯡꯗꯨꯅꯦꯕꯀꯣ Chay ka sure hai. Chay ka sure. Tu nahi lo. Mi me ngai le. Ha. Thang ra. Kumunga chana kana. Kan kumunga. Kan ki pa le dia no ni. Ni pa dai. Tu pa chai. Udat re. Aron lo hai do ki de na. Udat re.